Hello, I giving baboy na may rakpam. Nahanam pamas the Esorgi wapau tana bagida maglak piba ang sige magkatagachari. Agi prathna di nahan na takdi ba wapau ang sige mapal na Esorgi hina nungsiba amasung mahaki mi aduga mahaki singlup hina nungsiba sini. Diba hak na nahaki na pamda nolukchoning ba dudi nahan na takdi ba wapau asina. Nahan na haki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhandigan. Adu ba wapau sige mapal na. Nakagising lupa hina nungsiba, nakagising lupa luching musing hina nungsiba, adu kwai maru oina, Esorgi matik mangalig na maghingba punsi da chakot pa adu, eki pradhana ni. Ibang umaki wapaw, taminas. Sila na koi gi wakal puning amasung losing adu Esorgi wahai Ephesians pandu manga pada amaga ani asida tingsinjari. Ephesians pandu manga pada ama amasung ani. Ephesians chapter 5 verse 1 and 2. Maramdi nungsirba machasingni Esorgi matau tambasing oyu. Kristna eikhoi nungsibiraduna Esorgi mafamda mahak masamakpu manam nungsiba kana pot amasung irat pot oina eikhoi gidamak kathokpagumna nungsibada chatlu. Maramdi nungsirba machasingni Esorgi matau tambasing oyu. Kristna eikhoi nungsibiraduna Esorgi mafamda mahak masamakpu manam nungsiba katna pot amasung irat pot oina eikhoi gidamak kathokpagumna nungsibada chatlu. Pradhana tausi. Eikhoi Esor nahaki nafamda nahaki mateng gidamakta eikhoi lakchari. Eikhoi nahaki wahai asida yengminajagadori, tamminajagadori. Prabhu nahaki aningba amasung apamba adu thajaba amam oina eikhoi punsida nahaki leiba aningba amasung apamba khudingmaksingda nahaki wahai asina ngasigi numita eikhoi instruct tobi. Prabhu nahaki wahai asigi mapalna eikhoi papsing utpiyu. Aduga hariba pap adu eikhoi punsida leiba oiba tarangadi Prabhu Esor madagi pukning hongsanabagidamagta eikhoi pangal pinabi aduga pukning hongnaba apamba sakada pinabi. Nungsiba Esor nahaki ipa oibagi nungsiba warak piba aduda submit tawjaduna hingjabana chawa mojibda khabi mateng pangbi. Aduga nahaki wahai sigi mapanase eikhoi bu Krista utpi. Eikhoi punsi mahaki sakandon thokpi. Prabhu ariba thajabsingna pradhana tobuna nahaki nafamda nizari eikhoi na khangdabadu khanghanbiyu, udabadu uhanbiyu, oidabadu oinabagidamda khabi mateng pangbi. Jesus Christ ay minjari. Amen. Sinalaw sa eikhoi na tawriba si eikhoi mamangi nomaizing da Jesus Christ gitung inbagi mamal lukta eikhoi yang minaki. Ngasing misla eikhoi amuk hanna eikhoi Ephesians na nabadu eikhoi amuk halminarapani. So eikhoi ngasing numitagi amuk Ephesians pandu manga degi eikhoi na namina bahogani. Adun Ephesians pandu manga asida eikhoi na higher sermon Sandorokade matang nongmajing singda sandorokade wapang singa sige series hai boiba targadi the Christian walk ka Christian gi khongchat ngasi se ahanba saruk ne. So Ephesians chapter 5 verse 1 to 2 hariba sida eikhoi yengminar gani adun hariba series se Christian walk Christian gi khongchat adun eikhoi na Chapter 5 ki verse 1 namasung 2 ase aikoi na yengminaba matamda na ngasi numita khatang lakpa misingsu yauri aduna se yamna clear oiba ipame aduna hariba hana karkraba chilinaw sing aduga hana dum yauraga leiba nomizing khuding lepna karkba chilinaw sing adi amuk hanjanba guna thokni khogi damakta adubu asi thaujalni kya phangde pak phangde sumaina hanjanba se Ephesians sandaku matam aina hanjalibe sing se sunghan hanjalaro Ephesians sandukta oiba targadi chahi kungi matung daga amuk Ephesians sundora so like amag mathang like adum char khido maramna it's grace in one sense ko now eikhoi Ephesians gi achoba context adu amung ningsingmina se Ephesians se chapter 3 lei
Adu ahamba chapter ahum adudadi Paul na deal to buse kaino he deals with the foundational doctrine of Christianity. Christianity gi yumpham oiba khangdraba yandraba maru oiba achumba sing adu matang ne mana chapter 1 dagina chapter 3 phawda pandub amandagina pandub ahum phawda deal to buse. Samna nai oiba da ko ne pandub amandagina pandub ahum phawba juda eikhoi asi kana no kana oirami kari oirami eikhoi na Jesus Christ thazring mamangi punsi papsin mamangi punsi papta shemba punsi aduga hai budu karamana Jesus Christ gi mapal isona eikhoi kanbiba adu kanbirabagi maramna eikhoi asi kana oiraba khudingmak sing chapter 1 dagina chapter 3 phawba sida Paul na yamna mayek sengna angle amma dagi ama chap manaba wakhol onduda amma dagi amuk harakani so from various angles harba achumba adu thajaba singi wakhalda loksingda gyanda musung thamoi chusillaga leina bidamak adu thajabagi mapana punji hingana bidamak verse 1 to 3 the yamna phazan explain tawar aduga verse 4 dagina verse 6 phawbusina kaino haibo bataragadi verse 1 dagina 3 phawbada tamkhraba doctrine sing adugi application. So asidi khangbase kaino Christian is the one who lived out the doctrine that he or she believes. Christianity is not void of doctrine. Christianity se tambiba yaudaba doctrine yaudaba amanate. It is filled with doctrine. Tambibana mapung thanba aduga tambibana mapung oiba amane. Aduga harba tambiba khudingmak sing adu hingiba punsi asida apply to yadaba hingdokpa yadaba achumbadi amatanate. So the teaching of Christianity doesn't end up with superstitious living, but it ends up with practical living. Meaning, Thajaba ama oina kari Thajaba ama thajring ade kari oirami hauji Esorgi maramna kari oire adu karma punsi mahing hingani Thajaba singa karma hana loina gani taibang pana karam hana hingani ithanta leba punsi da karam hana lagani Esorga amasung mi du galena ba mari da karam hana lagani singlupong da karam hana lagani mate bina ama oibagi punsi da macha ama oibagi punsi da luchingba ama oibagi punsi da mapu ama oibagi punsi da manai ama oibagi punsi da aduga office da thabak da ama gi punsi da satra ama oibagi punsi da khudingmak sing aduda in various areas of our life punsi gi jaga khudingmak sing da karam hana hingani haina haibadu chapter 1 da 3 pawa tamkraba doctrine adugi application chapter 4 and 6 pawa da Paul na takwa. So, you cannot do chapter 4 to 6 without believing chapter 1 to 3. Go. Pandub mari dagina manga phawbase pandub ama dagin ahum phawbodu thaja daba kana amatana or thaja dana tawiyaro tawungamoy adubu karigumba chapter 1 dagina chapter 3 phawbase thaja ba oiba taragadi if you believe whatever is written in chapter 1, 2, 3, go. Your life should be lived out according to chapter 4, 5, and 6. Go. Karigumba tambi kraba Esorgi achumba thazaba amo in a kangdraba yandraba kangdaba katangate. It's not only intellectual, but it's also a matter of heart. Go. Christianity se feel thamoy any knowledge of Christianity you believe Christianity oiba tambiba sing adu nahaki kok di leiraga nahaki thamoy amasung khut amasung punsi da udaba oiba targadi nana thajari bedu lana thajabagi maramne natragana haiba achumbadu nana sungna thajabagi maramne. So kaino aina haning libase I go to chapter 4, 5, 6 paba matamda chapter 1, 2, 3 kaubero. Maramdi chapter 4, 5, 6 katang tongan thambo oiba targadi atai dharma khena bakrim to leite. Aduga samasa leba apama thabak tawningi amsung tawriba mi singa sina chapter 4, 5, 6 katang par kan oidi apama mi na haib da lan ma kasu le right. Maramdi mafama se tambir nungsina ba saudana ba phataba thabak tawdana ba oidaba wa ngangdana ba aduga mi singa kokna ba channa ba nungsina ba gi wari ngakne adu ngate hai ba the 4 5 samsung 6 asi
tawudugi maramdi chapter 1 amasung 2 amasung 3 da isorna pap chenba amagi punsida Jesu Christ gi mapalna thauza gi mapalna thajabana maki akanba pangalda angakpa thabak ama subire haiba missing adune Christian and haibse Esorgi thawai na sorry Jesu Christ bu padagi pungning hongduna thajaraba Esorgi thawai na leiraba Esorgi pangal marang kaina leiraba anoba identity phanglaba anoba punsi phanglaba adu Christian ne aduna haiba khudingmak singse oiraba maram na pona kramana chapter 4 hawi 4 maram aduna think tatte argument tatte ma chapter 3 lor matung da kare maram aduna ibungo gidama phado oiriba aina nakoi nonjari madadi nakoi bu kaubi ba makau adu matik chan na chapi na asigi chithi ase kari gumba matam du efisai single leba thada single pabu matam da maram aduna hai har matung da kaubi makau han har matam da kaubi makau makoi makau khorbe gesu mathau daroi chapter 1 da hai kare hai ba kaubi makau sikari no what is the calling is to be a Christian aduna kaino amuk ningsing minase we are Christian because God called us. I mean, Christian or is Isorna Christian Panaka with the Panani. Isorna Christian Panaka with the Kanama, the Christian of the Christians order. Go on. Other higher Kudimak sing a sinner, Karino, the foundation, chapter 1 to 3, 4 to 6 a sinner, it's the main building. Go on. Aduna, higher I Niamton is a Wahiduni. Yum hana saraga kona yum pam thon katte adubu yum pam hana thon katle aduga yum lusai chamana Paul chapter 1 2 3 is the Christian gi oiba achumba khudingmak sing amasung foundational oiba achumba khudingmak sing changraba yadraba thajaraba yadraba achumba khudingmak sing adu papki matang Esorgi matang da aduga Esorgi thawjagi matang Jesu Christ gi matang khudingmak sing adu mapalna oiraba thajaba amana adu thajabagi mapalna thawjang oiraba khudingmak sing adu tambiba lorba matungda nahak Esor thajaraba maramna Jesu Christ thajaraba maramna thawjang kanbiraba maramna Esorgi Kutpam or Maramna, Aduk Esorgi Tawai and Nunga Leraba, Miam or Maramna, chapter 4 to 6, Tauro. Harb Amukana, Achambalundana, Christian or Bagi Maramna, Harb Tabusing at Tobangamadon. Chapter 4, again is 6 power, the Harb, Achuma practical application sings at Tobagi Mapana, Christian or Gilbonate. Adu Christian or Bagi Maramna. Harvesting Toba Nangway. Christian Oiba Taragadi. High practical application sings Christian ne high mu to Punsi Upamto. Private life the Katanate, public life the other with church Kipunsi. Udaba Oiba Tarag. Now again, perfect whatever, Pap Amata Udabra, Mapuna Nate. Again, Amuna Hansanjarke. Christian life is not about sinless perfection. It's all about perseverance in righteousness. Christian gi punsi se pap amata yauduna pap amata tawduna hingbaduna te adubu dharma chenbada akhang kan baglona nuti numit khudingma ki eikhoi hoi punsi da urak bakhang pap khudingma sing du pukning hongduna Esorgi pangal hingba punsi that is what Christian life is all about. Now, now that's a broader context. Chapter 1, 2, 3, chapter 4, 5, 6 is possible. Chapter 1, 2, 3 is it Jesu Christ can be Prabhu and has the Bakana Amatana, chapter 4, 5, 6 in Mangamoy. Chapter 4, 5, 6 is a Christian when Honaba so maramdi and you cannot be saved by your good works. Other than announcing difference occurring. Difference of the scene. Christian Namana, high Bapantu, Marie Mangata Hindrok Matandi, Isorna Karigumba Karato Bikibagi Maramna, as he puts his himman. Kanagi Pangalda, Esorgi Pangalda. Other high Esorgi Pangal, other later missing at the pole and high Christian singing the name. Among things say, City say Ephisagi non believers in the evening, City say Ephisagi believers in the evening. Christians sing that. These are expected from every Christian. Thajaba khuding maktagi asigi punsi hingba aduga Esorgi pangalgi mapana asigi punsi mahinga se chatpa adu apamane aduga expect awamane.
ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯕ꯭ꯔꯣꯗꯔ ꯀꯣꯟꯇꯦꯛꯁꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯏꯐꯦꯁ ꯍꯥꯏꯕꯗꯣ ꯃꯔꯤꯒꯤ ꯄꯗ 32 ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯃꯤꯟꯅꯈꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯃꯅ ꯑꯃꯒ ꯆꯥꯅꯧ ꯄꯨꯛꯅꯤꯡ ꯅꯧꯕ ꯑꯣꯏꯌꯨ ꯏꯁꯣꯔꯅꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯅꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕꯒꯨꯝꯅ ꯅꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯀꯣꯛꯅꯧ ꯁꯣ ꯍꯥꯏꯔꯤꯕ ꯑꯗꯨ now standardꯇꯨꯁꯨ ꯎꯔꯦ ꯇꯧꯒꯗꯧꯕ ꯀꯩꯅꯣ ꯄꯥꯞ ꯀꯣꯛꯅꯧ standardꯇꯣ ꯀꯅꯥꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞ ꯀꯣꯛꯄꯤꯔꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯅ ꯐꯣꯜꯅ ꯊꯥꯖꯕꯁꯤꯡ ꯑꯁꯤꯗ ꯏꯁꯣꯔꯅ ꯄꯥꯞ ꯀꯣꯛꯄꯤꯔꯕ ꯑꯗꯨꯒꯨꯝꯅ ꯀꯣꯛꯄꯤꯕ ꯄꯥꯝꯃꯦ ꯃꯔꯝꯗꯤ ꯄꯥꯞ ꯆꯦꯟꯕ ꯑꯃꯁꯨꯡ ꯑꯁꯣꯟꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯃꯔꯝꯅ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯍꯤꯡꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤꯁꯤꯡ ꯍꯤꯡꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕꯁꯤꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯑꯗꯨꯒ ꯄꯥꯞꯁꯤꯡ ꯑꯗꯨ ꯀꯔꯝ ꯍꯥꯏꯅ ꯀꯣꯛꯅꯒꯅꯤ ꯑꯣ ꯃꯤꯁꯇꯔ ꯑꯦꯛꯁꯅ ꯑꯩꯒꯤ ꯄꯥꯞ 10 ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯄꯥꯞ 10 ꯈꯛꯇꯪ ꯀꯣꯛꯀꯦ that is not the standard standard ꯀꯩꯅꯣ ꯏꯁꯣꯔꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯄꯥꯞ ꯀꯣꯛꯄꯤꯔꯕ ꯑꯗꯨꯒꯨꯝꯅ ꯀꯔꯝꯍꯥꯏꯅ ꯀꯣꯛꯄꯤ ꯂꯣꯏꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯂꯦꯝꯅ ꯆꯥꯟꯕꯤꯕꯒ ꯂꯣꯏꯅꯅ ꯀꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯅ ꯆꯦꯞꯇꯔ 5ꯗ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯁꯤꯡꯒꯨꯝꯅ ꯏꯁꯣꯔꯒꯤ ꯇꯝꯕꯁꯤꯡ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯈ꯭ꯔꯕ ꯆꯦꯞꯇꯔ 5ꯒꯤ ꯚꯔꯁ 1 and 2 ꯑꯁꯤꯗ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯆꯧꯕ ꯋꯥꯔꯜꯗ ꯑꯗꯨ ꯑꯁꯤꯅꯤ here's the main thing Thajabasa or Christiansa nungsibada chatlu maramdi eikhoi Esorgi nungsiba machasingni Christians walk in love because we are God's beloved children ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯗ ꯑꯅꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯄꯦꯇꯔꯟ ꯑꯃꯈꯛ ꯎꯕ ꯐꯪꯒꯅꯤ ꯄꯣꯜꯅ ꯁꯤꯖꯤꯟꯅꯕ ꯀꯔꯝ ꯄꯦꯇꯔꯟ ꯌꯥꯊꯪ ꯑꯃ ꯇꯧꯏ ꯑꯗꯨ ꯍꯥꯏꯔꯤꯕ ꯌꯥꯊꯪꯗꯨꯒꯤ ꯊꯥꯛ ꯑꯃ ꯊꯝꯃꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯃ ꯀꯔꯝꯍꯥꯏꯅ ꯏꯟꯒꯅꯤ in what standard by what standard ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ or ground ꯑꯃ ꯄꯤ so ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ verse 1 ꯑꯃꯁꯨꯡ verse 2 ꯗ ꯌꯥꯝ ꯎꯕ ꯐꯪꯒꯅꯤ ꯀꯔꯤ the command the standard and the ground ꯀꯔꯤꯅꯣ ꯏꯟꯒꯗꯣꯏꯁꯦ ꯀꯔꯤꯒꯤ ꯊꯥꯛꯀꯤ ꯃꯇꯨꯡ ꯏꯟꯒꯗꯣꯏꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯒꯗꯣꯏꯅꯣ ꯁꯝꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯆꯝꯕ ꯂꯣꯟꯗꯥꯗ ꯀꯔꯤꯅꯣ ꯇꯧꯒꯗꯣꯏꯁꯦ ꯀꯅꯥꯒ ꯃꯥꯟꯅꯅꯕ ꯇꯧꯒꯗꯣꯏꯅꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯤꯒꯤ ꯊꯕꯛ ꯇꯧꯒꯗꯣꯏꯁꯦ verse 1 kare the command is very clear kayno command Esorgi matau tambasing oyu very clear right asidagi henne clear oiba maiti loni lerangmodu mande Esorgi matau tamu wang hang me karmaina Esorgi matau tamu madi saku desu hai adagi masasu pan desu hai karmaina magi matau tamgodino aigi mangda laga mana matau tamgodoribra or aina prana torngida mangalama banglau laksalaga hekta masamga phari tawraga angau phejolama selaga ai sorni aduna ai yening mapa masini tawana haibudu gi mapa matau tamgodoribra natte Esorgi matau karmaina tamgani Esorgi matau tamnagidam Esor khangba matau tai Esor khangdana magi matau tambe adu Esor di karaidagi khangi mapum moina hoi mahak na magi khutsem sing mahak lei hai mahak tai mahak kanano mahak khutsem mahak se lei sem mapuni haina haibudu mahak sem gra khutsem sing asidagi eikhoi khange aduna kaina haiba oiba taragadi haiba sing adu khaktung Esor khutsem bani na eikhoi suma igi matau tamgadawani haina haiduna hekta kari haigani adu hiramdu khadana eikhoi magi matau tamgadawasi yes we are creative because the God who created us is also creative his image bearer we are eikhoi maki mitam lauba mising mitam pai mising adu haiba khudim sing oi adu Paul na mafam asle Esorgi matau launa bi damak haipa asidadi mapum oina adugumba general sense adu nate adu karida magi macha mon hingbo gi punsin kari karamba makida asengna punsi hingbagi makida now aran khubamgi amasung thajabagi punsi hingnanabagi mathau leiba khudingmak sing adu Esor dagi thoglakpa ngaktane Esor dagi oirakpa ngaktane Esorna semba ngaktane karambe Esor nongthak nongkha ani sigi mapu ibungo aduga eikhoi damakta macha phabu pamu da eikhoi bu sembi ba eikhoi bu kanbi ba ningthau mak adugi Esor dugi matau na tamu adu haibu kai phange bible da
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯒꯤ ꯃꯇꯧ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯍꯥꯛ ꯑꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯇꯤꯔꯊ ꯀꯣꯏꯕꯅ ꯑꯣꯏꯔꯣꯏ ꯆꯤꯡ ꯃꯊꯛꯇ ꯀꯥꯕꯅ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯀꯔꯤ ꯀꯔꯤ ꯁꯣꯟꯕꯒꯤ ꯃꯄꯥꯜꯅ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯕꯒꯤ ꯃꯄꯥꯜꯅ ꯏꯁꯣꯔ ꯈꯪꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯏꯪꯈ꯭ꯔꯕ ꯎꯟ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯀꯥꯟꯗ ꯎꯟ ꯃꯊꯛꯇ ꯐꯝꯃꯒ ꯏꯁꯣꯔ ꯊꯤꯕ ꯑꯣꯏꯔꯣꯏ ꯃꯔꯤꯚꯨꯃꯤꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯗꯦꯖꯔꯠꯇ ꯆꯠꯂꯀꯥꯟꯗ ꯑꯗꯨ ꯐꯝꯂꯨꯕꯅ ꯏꯁꯣꯔ ꯈꯪꯕ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯃꯤꯠ ꯖꯦꯠꯅ ꯎꯏꯁꯜꯂꯒ ꯃꯪꯅꯕ ꯊꯧꯔꯥꯡ ꯇꯧꯔ ꯃꯪꯗꯨꯗ ꯏꯁꯣꯔ ꯅꯪ ꯑꯩꯕꯨ ꯎꯍꯟꯕꯤꯌꯨ ꯑꯝꯇ ꯈꯪꯖꯒꯦ ꯑꯗꯨ ꯑꯣꯏꯔꯣꯏ ꯀꯔꯤꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔ ꯈꯪꯒꯅꯤ ꯏꯍꯥꯟ ꯍꯥꯟꯕꯗꯤ ꯌꯦꯁ ꯊ꯭ꯔꯨ ꯍꯤꯁ ꯁꯟ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔ ꯈꯪꯒꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯍꯥꯛꯀꯤ ꯃꯇꯧ ꯃꯍꯥꯛꯀꯤ ꯑꯦꯇ꯭ꯔꯤꯕ꯭ꯌꯨꯠꯁ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯀꯅꯥꯗ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛ ꯐꯣꯡꯗꯣꯛꯏ ꯃꯆꯥꯅꯨꯄा ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ our savior our lord jesus christ aduna karamai isor khangani you trust in his son karamai isor masa khangani jisu krista bu thajabagi mapalna mahakpu thajaraba mi adu nauna poglaba singni isorga leiminaraba singni isorga chalminaraba singni isorgi pangalna leiraba singni isorgi macha sing haibasi polnasu mafamsa harkadri adu ayakna adu mamang oina adu haibani so isorga leiminaraba singni adu isorga punminaraba singni tatkraba mari adu jisu krista bu thajabagi mapana samjanaraga sangdai nebiraga mahak leiminaraba maramna isor khangba oithokpani adu karamaina isor khangi jisu krista natana mahaki wahai asida mangdagi natte vision dagi natte now for that matter haujiki matamda isorna mangda aduga vision da magi aning mapama phongdokte adugi matam loigre example ama haige vision amasung mangmangbagi matam lerami jisu krista sikraba matung aduga aroiba seba uduna sijingi matam du pawa aduga haiba matam aduda jisu krista bu or natragana isor bu or magi matik mangalgi oiba masek bu uba aduna sargadut amu vision oina uba matamda kanama tona hallelujah praise the lord I testimony ama leire aduna mayang from the broadcast or kanam tona te Isaiah the isorgi magi masek to khata uba matamda kaidawe Isaiah woe is me loire da ai vi adu ngakte ne kanam tona Isaiah aduna ai masida I hoda ba yade ai phawda ba yade adu kanam ta tawde Jisu Krista karigum na koy Bible lu pabu oiba taragadi isor thengnabadi lepase sargadu thengnaba matamda kaidawi mi singna opang song na pang na haiba phagi amakhak lai eikhoi yamna wari sane hojing matamda nang di aigi angel ne nang di aigi damag isor thabek angel ne Bible da angel ama or sargadut ama mising mang tholop oiba taragi adugi scenario do kaino khangba selam thilam ba khongrao loi chot pangaktane they wet their pants pakat pagi thukat pagi adagi di laibam khang de bagi mapan thokchun mangaktane they wet their pants now so be very careful you are my angel no revelation the angel ki masaka mai tagi that was a footnote. Adu bhaiba haujiki madam se tawriba mayam sing asina Paul Damascus ki lambi adu Jisu Christ ne man thengre do kai de mangan le gai salak matamda ma nongkhala kanano tawbra matha ba yang khat ba ngamda ma kai makhu do kulla kanda na pu kanano prabhu that's the experience Haujiki matan I di visionary ni I di isorna uhalaba mi mani I di sarga karu re khudom bida isorna marpiri ga thare khud yeta marpiri ga thare amta moi wari kar main tame yamna haraun ma Jisu Christ ga makul ga samina chatmina bi wari da do you think that's possible no Jisu Christ bu ubu matam sarga adu ubu matam da or isor bu ubu matam da
bagi ikai khumna bagi aduga noluk bagi reverence ki honor ki khuding mak sing aduna eikhoi gi pap musung ayol arana adu isor we uzam matam na loina mak mek sing la komar we say wo to me ai di mang le da ai di lore da sargadu adi boam no bugi matam matai mana amma khakle har matai mana adu sargadu ubu matam sargadu ne makoi we do kari hai eikhoi di mang le da na eikhoi isor ure see that's the response. Praise the Lord, hallelujah, testimony ma le natte eikhoi marag mani laite ba nate Manipur gi marag sarga ka ore ha mi church kuding chala chala ga testimony pi ne bona ba it's not possible laite isona ma ki aning ba musung apam kuding ai hana hani ne bisi kan hai bo ba gi isona ma ki aning ba musung apam ba adu thajab amon khoi kar mani hingani karam wakal khangani kar mani mising lona gani har ba khuding mak sing adu gi ma gi aning ba musung sinata na tai amata ma khong lote and we have enough right Obos na bunupam ko na haiba makale. Hojik matam mi miyam le ngasi gi aina devotion tabu matam de isor na aimona si wa se haibi rei. Adegi di ngasi aina tumingi matam da isor la amanga si wa sing de hairami. Hana leiba wai ya thang ji bo da phasna inba ngamde ana we thang mo phang kan inba ngam doriba. You see Thajab among when I couldn't talk with those Anova Yatang, Anova Wahi, Anova Isori not they couldn't know. We have the Bible. Isori Wahi there. High basic pa bagimapan and nine bagimapan, asi punsi him. That's enough. I don't know, come on, Mahapu Kangani, Mahaki, Matanabazu Krista, Adu Mahaki, why is the Kangani, Kari Kangani, Bible as I could Yamatam Esorgi, Asing Bani Maki, Atum Bani Maki, Laysem Bani Maki, Abha Bani Maki, Nungsibani, Aduga Mahaki, Chanbi Habani, Tozalabani, Kuding Maxing is a Maki character, Man or Kuding Maxing, I quit a Bible study Upang, I don't know, other Matotam, I quit hives. Imitate God. Imitate God. Karamba jaga sing them. Karamba jaga sing they couldn't show him at college ki matam duda di imana ba single loina ba maram na adu madi kaso ka adu na ai show him to tamju ka na church ta Bible study to matam da adu gi Christian sing loina matam da atai matam sing de imang loina ba ogira personal di matam do ogira khuding mok sing de kaino samaj da leibani na the Esor Kang, the Marum, Mayamtin, Southern Moigi, and in Pound Sugar to the Gadi. I do not. No, that's wrong. I do around me. I do around me. I'm the Yanam from the viewpoint of God's redeeming work. Esor I could Kandi Kraba, I do my own day young but that is wrong. Totally, completely, wholly, loinamak. Jaga kuding amata watna lam ne karmaina Jesu Christ na eikhoi pap ta gi amasung eikhoi pap ki atom mandi kandiba matamda Sunday gi aduga Wednesday gi aduga Bible study numit sing khaktangi kandigi banatte numit tare ni sorry pungkun mari numit tare ni sahi chupa siri phau ni aduga Jesu Christ gi I eikhoi gi damakta mamal na pi khibadu eikhoi gi kok matek aduga khoi gi thamoi matek aduga eikhoi khut nama khong nama aduga pun sigi tangkhai ji nama gi damakta hakchang tangkhai gi damakta pi khibana te mamal do karigumba chilna sing na khoi gi hakchang aduda na khoi gi wakhal aduda na khoi gi thamoi aduda hojik phawo Jesu Christ gi ina leidri haina khanba sigi jaga je madi isor na leidri aduna ai aning ma haina leiba jaga ma leiba oiba targadi you are wrong totally. No, Jesus Christ na kubla bi matam da kaino kok tagi na ton phawba manung amasung mapang khuding mang sung ibung ma gi ina maha ki oina na bagi damak ta leibi bane al mamang no maisingi wapau du akuna time ne Jesus Christ na eikhoi bu maha ki apum punsi duna koi punsi apum leibi maram na maha ko koi punsi apum ne inga do bane adu mamang no maisingi wapau du love follow God wholeheartedly because if you love God wholeheartedly, Christian follows Christ wholeheartedly because he loved Christ wholeheartedly. Adu itai the kam jaga singda. Eikhoi Esorgi mataw tangani punsigi jaga kuding makta. Thajaba single loina ba matam dasu, thajaba single loina ba matam dasu. Yum dasu ithanta leiba matam dasu. Ka bharada leiba matam dasu
imung manung pun laiminaba matamdasu nupi nupa oibagi maramdasu luhongbagi punsidasu single oibagi punsidasu thabak tawbagi punsidasu coaching chatpagi punsidasu aduga coaching institute ta thabak tawbagi punsidasu aduga punsigi jaga khudima nahaki punsina leiba mafam leiba matam loinaba mi khuding makta isorgi matau tamgadabani. That's the command. Kanagi matau tamgani haibda isorgi matau tamgadu. Laga phone karmana haibi isorse. Mana define karmana define to nungsiraba machangsingum na isorgi matau tam. Now karigumba eikhoi se nungsiraba macha mo ba target isorse khoi di ipane. Kanagi matau na khoi na tamgudise. Kanagi matau na isorgi eikhoi ki ipa isorgi. Nahaki ipa isorgi, nahaki ipa isorgi. Aduh tamgadu mo to se taibang pan gi natte. Sila lang so ikon Ephesians 9 na matam da haibis ko hanjana ayam matam da ningsing adu haibis de achumba amasung darkar le ningsing bane. Aikon taibang pan bade hing matam da aikon taibang pan bade gi tamgadu ba kari amata laite dharma chen amasung isorgi ani magi matung ne hingadu punsi du matang da. Ko taibang pan bas aikon hingba matam da aikon maramdi haiba taibang pan adu da gi aikon bu kandi ra khra bane haiba taibang pan ba adu aikon layer maker maina pa amasung aran siraga. Oda ikoi bukan biar kerana. Tamu tu matau taibang pan bagi matau nate. Samas na kari hainari nate. Oh, aigi tina pemarup sing aigi matang na kari hai gani nate. Aigi nupa na kari hai gani, aigi nupi na kari hai gani, oh aigi icha na kari hai gani, oh sinupi thada sing na kari hai gani nate. Adu hi matau amma nate. Adu ko tamgo tu matau se masana masabu Christian hai na kau jabano ki na ge ta family be missing that is not again the standard. Nate. Adu se hi matau amma nate tamgo tu bose. Karang itu nang tamu eikhoi gi ipa iso aigi ipa iso nahaki ipa iso karigumba Jesu Christa bu nahak na kanbi mapum sung Prabhu na thajab oi batagadi isor na ki ipa ne adugi mahaki mahakhatangi adu obi karni no mapum sida haibe karigi dam no to eikhoi na atai kanam ting matu tam daga dana ipa iso gi khatang matu tam daga le ha me ma na ke bisini bane ma na ke thiri bane ma na ke ko pape kan bane Maha ki taibang pang maha ki punsi ne koi punsi maha na laibi bane maha na mapu ne my life my rule my way highway is already crucified on the cross the moment we put our trust in faith in Christ Jesu Christ da papa ki puni hona thajaba matam aduda ai punsi ai aningma ai lambi di awang ngak ne adugi wakhal aduglo cross the heart. Have you? Have you? Ultimately, can I do nothing with this? If I saw the Mahat Maki, why is it higher of Kudding Muxing? I see that, then be crab Kudding Muxing, I see in a standard order. But Paul also go over, it's already told over, it's already Manayam Osman High. Naki punsi adu nak na kwai phaba thajabani haina laikraba Christian singa chang yenganu adubu Esorgi wahai ga chang yeng sil now sing nang ama sungani Christian amon punsi hingba matamda aikoi hingliba ge khoi tendam aikoi gi aim se ai gi inakta phamliba miser hong basdagi hena nai ge hinge nate mangondagi hena helage hinge nate no adu khoi tendam nate aikoi gi tendam se kaino Isor aigi ipa magi matau gumna ai hinge magi matau loba oye. That's our aim. Adam homes the harbs. Other ko yenge. Ya thang do ko no Esorgi matau tamba. Adu go standard to kanano. Esorgi standard. Isor ipa isor mahangna phabagum na ko phaba dakar le mahangna sengbugum na ko sengba dakar le mahangna dharma se mek thabak to adugum adugum mahangna dharma se adugum aikoi su dharma se dakar le imanamba sing loina matam de aikoi isor na achum ngam na aikoi achum ngam dakar le adugum misina aingonda sorg laba masung laba matam da ai isor na ai ko pi ba adugum ai su ai isor sing ko pi mathau tai aduga aran ahu yadab isor ba nangam masung ai aran ahu yadab
mi amo bu mathau te adum hare mathau tamgani maram di sil now sing eikhoi na hype ingado bagi maram ase Mahamas na pukul yam na mayek sing na tambi eikhoi da karino eikhoi mahaki nungsiba machasingni mapa mama gum oinda aphaba mapa mama gum oinda macha ka lebege amda habiyo ne aphaba mama mapa gi matau tamninda macha leite na leite Mahamas na pukul why is hype matam da kari hai eikhoi mahaki maram adun machasingum Esorgi machasingum Esorgi mo mo hai ne kramana ma na yengi haklon in verse 1 horopodo nungsiba machasingum na we are not simply the children of God but we are the beloved children of God Isor na nungsiraba machasingni eikhoi Esorgi machasing kakta nate eikhoi bu ma na kanbiraga eikhoi thokpa lam thokpa ma nate adu mahak na nungsiraba amagumna maki nungsiba machasing na eikhoi bu thabi bene this is our identity this is your identity if you are in Christ Christ the nahang lebu over target asi nak pu sak tak liba chuma this is your identity Taibang pan bagi missing na ayak Esor ipa adu matau tam matamda ngati na ngana gira ikai khumna bu loi gira ai bu angaw bu na gira it's okay marmi taibang pan nung sida boy mata ga su aduga taibang pan lek miss na kar le kai miss na maru mapang sing na thabak to minere sing na aduga laiminer miss na ai bu nung sida boy mata ga su I am loved by God and that's enough Ramta nungsida boy bidar Esor na ai bu sembi ba ai gi damak matano pa pawak kathok ba ai gi Esor aduna ai bu kan di mahang na ai bu mahak na nungsire asigi hem na kari pa na bagi sil now sing maram di asigi nungsiba asi phangna na bagi damak ta nangam sung aingonda kari amata matik chaba leite adu asigi nungsiba se phangda ba khudimak sing lom na dana nok ta mang ga dori se adu nangam sung ai di sukhur se gi mapana asigi mengkar mai Esorgi nungsiba macha haibagi mingse phangleba ngakdene haining bahai jasano taibang panmana adu thadokning ba marup sing thadok sakesano adu nangam sung aidi nungsiba macha sing oina Esorgi nungsiba macha sing oina Bill Gates ki nate Elon Musk ki nate Ambani ki nate Manipur paisa khwaidagi paiba mi adu ne tamam ni moi loi banai si banai moi lanthum mut banai ba ngaktene adu asigi Esor se lom banai da ning tau sing ning tau adu Esorgi Esor adu laisemba adu papi singbu kanbi ba eikhoi gi Esor lom nai duna pan ba ning tau adu gi nungsiba na ngam sung aina phangli base karai dagi hen asidagi hen na hak am so hana pa khoida ga do se karino adu kan asi sing asigi maram asina nangam sung aingonda mahaki matau tamnana bugi damakta awok maram oidaba targadi adu if this doesn't motivate you if this love of our Father doesn't motivate you to imitate him examine your faith maram di chile now sing ibungo mahak na ikhoida mahaki nungsiba du eikhoi asi mahaki nungsiba macha nupa adu ko wiana bugi damakta eikhoi nahak Esor na nahak pu amasung nahak pu mahaki nungsiba macha nupa oina kawiyana bugi damakta Esor na aihak pu mahaki nungsiba macha nupa kawiyana bugi damakta mahaki amakakta ngaiba macha nupa Jesu Christ adu eikhoi gi maphamda eikhoi gi damakta eikhoi gi mahutta chahi lising ani mamna cross matakta hat khiune This is the love asi adu nungsiba du adugi nungsiba du nang amasung aibu Christ da mahang loikraba thabak adu thajabagi mapana eikhoi mahaki nungsiba macha kawibane ando oiba targadi eikhoi ki ipa gi matau tamadabagi maram karai eikhoi ipa gumna achumba tamadabagi maram karai eikhoi ipa gumna asengna punsi hingladabagi maram karai no tebang pan baside achumba tabu mising nam thani mane aduga marona Christian singna Christian amma gumna thajab sing ma de hingla ko matam de karem ka thana bangak adu harba karem ka thai ba mino khuding mak sing adu khang bangam ga do ba amasung khangan ga do ba motivation de sine eikhoi Esorgi nungsiba macha sing selna sing sig wang sang sai karigum na ha Esorgi nungsiba macha sing ba tar ga de na karam aina nangi ipa gi matu tam ni ge Alhamdulillah ba da ha ki punsi na mi sing lo na ba matam da thajada ba sing loina ba da oir ba na ha ki punsi du ka
Sunday numit or Esorgi missing loan of matan or even hack aduga. Can never tell me very well. Esorgi missing the key, Thajabasa missing and lumna lomi the Nakos for over. The harbour Ipasi Ning Badu Tobagi Mahuta Nangi Maruki Nangi Kayolekai couldn't must be animal to man with the Mug the Honor River near the Nahak or not. Marup sing, Kayolekai sing, Tas the Magu Kang the Manung sing, couldn't mug sing, Adu Ika Iki couldn't mug sing, Adu Loinama Kang like Aduki cross, Adu Esorgi Pangal the Puraga, High Nahak nungsiba Ipa the Madutamba Nahak. Yathangan lusin mahaki mato tam. Aduga hai ba khoi bu Esorgi machasingni on haibagi idea se Paul na honon hodorpa manate chapter 1 verse 5 te hai kre ibung ha ngai khoi bu magi yok chum machasing na taibang pal hau ringa de langbi. It's a blessing, right? Chapter 1 de mo oi ba target adu magi bor ne khoi da bin thawai gi oi ba kudo thawai gi oi ba marang kai ba bor adu khai ba bor ase Thajabagi ma pa na eikhoi mahaki macha oi macha ka ul matik sa ba kana na eikhoi lamja sarajing ne eikhoi Esorgi yekna ba masung minai sing adu eikhoi gi aseng ba disposition ne adu eikhoi gi leiram ba mi adu ga eikhoi gi minai nai thang da aduga eikhoi gi lamja sara oi mafmadu aduga eikhoi mahaki yekna oi mafmadu sibada tumna mangda adu khoi pang to bai adu mahak eikhoi mahaki nungsi masana pa ka na gi tangata eikhoi bu khandok pi eikhoi gi damakta masana pa pibi aduga mahaki inu kan mangam ra se ichil naw se Nang ay gumba magi mayok da leiba pap ta tawraga leiba aduga magi haiba phau ining da boy towa nomazing numi phau magi da mak pung phana pining da boy towa nang amusung aibo isur ma bu thagat matam isai sakning bum sakning degum towa nang amusung ai aduga isor na ai ipasina Kari kan kita yang kan bagi mota aigi imana aigi ipana aigi keroleka aigi misina aigi marup sing na au degi di aigi thamak to mineral misina kari kan gini adu khallaga hengi benang amusung aibo mag macha ko gina bagi damat masano pa paw ko to gini hai riba dui ma pa eikhoi mahak nei khoi amung hana mahak ne chanbiraba manai haina khatin ko bide aduga mahak ki ning thole ba ki imung ma de yawn ai ki ichanu pa ai ichanu pi haina ko adu wer maram mahak ki matau tampam thoi verse 2 harbour Esorgi matau tan Madu tam bamatam kramai madu tam eikhoi mamangi verse kamai losingi chapter 4 gi verse 32 mi go ngak pi bada thadib sil naw sing kok pi bada adu gate chapter 4 gi har kraba practical application gi ba khoi musum to going pa number verse 2 correct again here's another command okay no nungsibada chatlu adu pona adu command da thimi mang man hai wahi mayam de lugu bi ai glon ni jeng bi Christian mahak masa makpu manam nungsiba katna pot amasung irat pot oina eikhoi gi damakta kathok piba kathok pagumna nungsibada chatlu asiri Paul gi or ana walam da bagi chithi singi mong sing asia tane kari gumba ama tawna ba hai ring mang da kari gi dam ka tawgudino adu yamna makes no adu har kane adu har ba verse 2 si the stand karino ya thangdo nungsiba chana to walk in love standard no kana Jesus Christa kari gi dam ta eikhoi magi
karigdamat ko nungsibada chakadoriba maramdi matau adugumna eikhoi gidamakta Jesu Christ na tawki. See, the standard and the reason for us to walk in love is because of who Christ is and what He has done for us. Ado Jesu Christ mahakna oiriba aduga mahangna tawkraba thabak eikhoi gidamakta tawbikraba chahili singani yumangda hariba thabak aduna maram oiraga aduga aduna standard oiraga nang musugana nungsibada chatkadobane. Aduna kaino what is love? Good topic, right? Nungsiba chatlu. Oh, adu iba taragadi nungsiba. Kanamata judge tawgun. That's the first thing that comes into many minds when we say love. Nungsiba hane khak matanda yelo no. Yengbiru no. Mazumai thabang ni, mazumai thokpani, eju ai thokpani. None of your business. That's his business. That's her business. That's not my business, right? Adugu makagi chang yeng daba, aduga chang yeng tau daba, aduga yeng sin daba, kuding mak sing the Bible matung yang po ibatagade that is not love. Especially that is not biblical love. Bible matung nungsiba adugu makagi nungsiba donate. I am missing na paman nungsiba makagi nang naibu nungsiba ibatagade. Ay na tori batabak se asidai sida mating pangau aibu discourage ta ubirakanu aina chaning chaning mafam na chatki adum yabirau karigum nang aibu nungsiba oiba taragadi aibu nungsiba oiba taragadi aina chaning chaning mafam na thadok pirau kwa hangju hangbirakanu maiju haibirakanu hoiju haibirakanu nang ai nungsiba natro ulo aingonda let me be free ai free bird oige aibu kari polangdagi thadok aba ningka tama uchek amagumna ai tawge ai gi punsi hinge ngasai gi adu chamai if you love me you respect me. Nana yung nungsiba ibitagadi aigi wakalon kuding mak aduga aina ningliba kuding mak sing kari my life, my rule, my way, highway. Kuding mak sing do aduda kud tingjin birakanu. Oh, ai Bible kamay pari hang birakanu adu nangi nathau nathaina khanjai ai karamaina prathna tar ai Christian ipunsi karamaina hingi ai isor karamaina nungsiri amna tangbirakanu maramdi isor Christian oibai ji ai gi isor gi mark lainaba marini aduna asidi yamna private oi marini no that's not biblical love aduna te adu Bible gi matang inban nungsiba nate Bible gi oiban nungsiba di kaino wow there's a big chapter on love 1 Corinthians chapter 13 yengse karamaina to nungsiba Bible gi oiban nungsiba se Sayang pamay ko nungsiba di kaino usinarunu tasinarunu nganglunu. Verse 4 lagi. Verse 4 to 7. Nungsiba na kuina kangbi. Amasung chanbi. Nungsiba na kalaki nungsiba na napan tawde nungsiba na chawthokte nungsiba na athiba machachate nungsiba na masagi ojaba thide nungsiba na thuna saude nungsiba na phattaba khande dharma chendabada haraude Adubu achumba harawi polum pumnamak pubi pumnamak dazai pumnamak asatawi pumnamak kangbi this is biblical love Bible gi matung nungsiba do asigi nungsiba sine aduga harba nungsiba gi standard asidane pol na Christian amo oiba targadi nungsiba da chatlu haina haisi adu oiba targadi karama makal nungsiba no pol na thajaba amo ne ai na nungsiba chakadobne harba nungsiba se what is that kind of love that I ought to walk Paul adu hang chumra Asini Bible gi matung me nungsiba na di atopa ichilinaw na pap tawu matamda ngangani chaigani semdokani Bible gi oiba nungsiba na di ai gi punsi katang ai gi ichilinaw da thamoi seng hangdok pakatana tana atopa ichilinaw gi mpham da su ai gi thamoi ai gi punsi hangdokani Bible gi oiba nungsiba sina di pap ki matang da wari sanaraga algi pungning honghanana gi dang da thawganagani Bible gi oiba nungsiba sina di dharma chendab Esorgi mati mangak oidaba khudimos tawganu phatte lale Esor lao adumaina loina makhagini Bible gi oiba nungsiba sina di kokpi gani ngakpi gani adu kokpi ba ngakpi ba haina haiba sida pap ado mirai ba naten no pap khuding mag dharma chenbagi maram purokna bagi mag thonagani that is how biblical love is Bible gi nungsiba nang ichil ina adu achumba dharma chema halna bagi dem thina chema matang lakani Bible gi oiba nungsiba di atopa ichil ina na ai asoiba nganghal pagi matam thong hangani Bible gi oiba nungsiba sina di ai punsi hangdola ichil na khudimok sina ai punsi changeng halaga abaduna kaino phatabaduna kaino puning hongbe ba dakar sing puning hongbe ba jaga sing aduna karm ba jaga sing no
adu ha kani Bible gi nungsiba di ai ason bu ai ichil naw sing haidok matam da ikai maram di adu haidok bagi mapana ichil naw sing mateng pangbi bagi mapana asing punya jaw ko diba. That is biblical love. Bible gi nungsiba di nangi pesa kathok da kala kani Bible gi nungsiba di nangi matam thaja ichil naw sing pithok mathau la kani Bible gi nungsiba adu na di ibungo ma ki wahai mapana punji hing matam da ikai ba nang matang soidan la kani Bible gi oiba nungsiba asina di naha na thaja ba ichil naw nupan ra nupi adu gi makhoi punji da khwai da gi nang na pam ga da bu makhoi thawai gi chakot pa Christ gi saktam do onthok pa aseng punji chakot pa asida gi hena pa ma krem tol. That is what the love in the Bible will result. Aduga hai adugi mayok lak ba khudi mak sing the Bible ge ba nungsiba na de adugi mayok to lep kani nungsiba da. That is the love. Adugi command na asida hai adu Bible ge ba nungsiba atop ichil inaus na sorak matam da kokning da bo ba ta ga su kokpi ba darkar le kani kauning da bo ta su kau ba darkar le kani Bible ge ba nungsiba na ai na nungsidaba or ai ngonda nungaitaba le ichil inaus gi matang da miwa ngangan ning ba da kham gani Bible gave nungsibena di ai ngina nungaida mi adugi maramda nat pawmayam sundokpagi mauta mi aduga unaraga mi aduga Esorgi wai phagtoklaga paminaraga pap kokna bagi maramda oina chatna bonarakani. It is very counterintuitive. Thajaba mi amo oina aduga taibang pansa hingnariba maong kari kupang thajala di kina thinjilamo nunglanga di check lango adugi maong na tim hamasa haribase. Aduga nangi tongjagadaba mafamda layu atong bachaba adagi kana gadaba matam adwa loina ba kana bolo slakma matam da handokpa kana gadaba jaga da katang chatpa aduga ai gi kana phanggadaba ma kana phanggadaba aduga mafamda chatpa adu Bible gi oiba nungsiba gi matung inba nate adu taibang panmi matung inba hai ba khoi mo singa Bible gi oiba nungsiba asina de hai ba jaga sing du chatpa matam da oithokan gani. That's the command. Karaman sa kanya do oitaragade. Jesus Christ. Karaman haging verse 2. Nakoy gidamak aingon ngakpi gani verse 2. Krista na eikhoi bu nungsibira do na. Kaya imana. Esorgi mapamda mahag masama pu manam nungsiba kana por amusing apu na eikhoi gidamak ta kathok pibagumna. Yung mapamda po na sinabi buhay ni eikhoi gidamak ta aduga eikhoi bu. Jesus Christ na mak na taibang pan bada lak tu na siraga pumaga na mirhunu chubada hingat pamatam na mahang na piki ba irat buat amosung kat na polo do ichil inausing mahak ki pap ki maram gi damag tenate mahak ki asoy bagi maram gi damag tenate aduga mahak na masana masabu nungsi jabagi self love tama tenate aduga karida eikhoi bu nang amasung ai bu nungsi bagi maram na nang amasung ai gi damag ta eikhoi gi pap ki maram gi damag eikhoi gi pap ki ataumal adu gi damag adu eikhoi gi pap ki dandi adu gi khib kanbina bagi damag ta ibungo mahak na kado Esorgi mafam da manam nungsi ba kana por amasung ira por na khoi gi damag ta katki adu bolon zona hai bo oiba targadi Thajaba ama oina eikhoi nungsiba da chatpagi standard ase Jesus Christ na nang amasung aigi damakta mahang na karam haina nungsiba da chatkige haibaduni. The standard for us to walk in love is the same way how Christ walked in love for you and I. Kamana saki ma. Makrama saki. Karam ba makhagi nungsiba na makin nungsiba do? Seba tauhannaba nattaba adu seba tawina. Not to be served, but to serve. Matthew 20, verse 28. Karama makalgi nungsiba na maki nungsiba maki misigi na mga thawai thalokpa asidagi hena chawbo nungsiba te emat like maki marup ama atupa maki marup ama kita magsiba. John chapter 15, verse 12 to 13. Adu gumba nungsiba. Adu ibadade how did Christ walk? Christ na kamana nungsiba chatki ahana Peter pandu bani diyengse. 1 Peter chapter 2, verse 21 to 23. Kaya Jesus Christ na karam haina nang amasung aigi damak nang amasung aigi mafam da karam haina mahag nungsibagi machat adu mahag chatkibagi karam haina mahag nungsibagi punsi do hingi baga matawasig no mahag hingi verse 21 maram de subawa na khoi ko wire
Kristna su eikhoi gi damak ta awa khan kiba maramna nakhoina mahaki khongun lijanaba eikhoi gi damak khudam ama thambiramli mahakti pap amma ta tawkhide mahakti chinda namthak amma ta phangkhide mahakpu thina yamo mahakpu thina chairabada hanna thina chaikhide mahakna awaba khangbada mahakna makhoi bu ki halamde adubu mahak masamakpu chumna wayen ba mangon sina chaikhide. This is how Christ walked in love for us. Mataw asigumne Krishna nanga masung ai gidamak Esorgi mafamda manam nungsiba irapo masung kana pot amo ibagi punsika thokuna mahana chatkhiba du karam pap taude mahak pap kangde nanga masung ai gum Krishna te mahak nanga masung ai gum laman khumbagi mi gi phatna ba tawna bagi adu mi sing mathakta paning bagi napal gi karam bagi ai nunga haro loire ai phongor loire mi chage charo gera ai chahor loire mi gi munung phongor gera ai gi munung phongor ga loire mi na rabra ai khoi munung na hu loire ai muna narabra ai naudra loire ai gi adugi wakhal du ngakte hinba adugma Krista nate tabak ase tawje hara kari no ai phangdu se singna nangam sung aina taibang ban basidi hinba matam da Jesu Christ gi punsi akhoi minit mang thamak matam di akhoi pungning hongga pap sing mayam lei nangam sung aingonda maran de akhoi di kaino ikai kun pamba hojik ngai hak asi khorang ba kok pa pamba hojik ngai ki puk lamba kok pa pamba adu ngai ki harauba nungai ba inka ba khuding mak sing adu sandar na kari ai adu gum na karim da tawgi Jesu Christ mabu cross han gi damak ta sa sig oja sing amasung pilar amasung heror ki mamang na puthok matam na mangon na kari kin na thaijing giba mayam do ma kari ai ge karim dai ge tawbang ngam da ha ngam cross matak ma ku han na gi damak yan club ba tung da sa sig oja sing ma pu karamana karim ne kari gum na ga sing mamang Esorgi macha oi ba ta ge na sa bu su kan jo da ai khoi bu su ko ngam da ma ha ngam Jesu Christ gi sargadut sing kayam leibage Jesu Christ lomnai deba Esorgi machanupa lomnai deba ningthau lomnai deba prabhu mahaku thauguliba sargadut adu kayam yam Jesu Christ pokpagi numidang adu kayam yamba sargadut sing mahaki pokpagi pau du sandokibage wakal khalagi yengse haiba sargadut sing adu afaba pau sandoknaba lakba matamda makhoi gi masek mangal adu leiriba yaw sen masing adu khawba ki bani lan tawna ba lak banate adu afaba pau sandok na ba adu harba sargadut sing aduna lan tawna bi dam lak bo ba ta gadi ut olo de ba kana lai cross Jesu Christ na cross si ki bani me na adu ki bra to ki de adu ma ka de Peter na habi matuina laman khum ki de Jesu Christ awok athom tau ki de Jesu Christ Mamni kari gumba Jesu Christ na maki sargadut legend me am kok thabo arma ba aduga magi wahai amada Lazarus hogot lo hain hai matam Lazarus hogot lakpa magi wahai na khoi mang lo hain hai matam mang de ba kana lagi ta pan sida adu gumba Jesu Christ aduna laman khumlam boy bata ndang musung kra da lengmani ase asi Jesu Christ ne pap chendaba pap tawdaba aduga aran oi amati aduna kana gi damak no sikriba kana gi damak no hinkiba kana gi damak no hingiba nanga masung agi damak kari gi gi damak nanga masung agi pap gi damak nanga masung aina thugar bu Esorgi yatang khuding mak sing do mapung na gi damak nanga masung aina kaihan grab Esorgi thamoi amasung sound grab Esorgi asauba amasung paikari grab asauba khuding mak sing adugi price amasung danli amasung mama adu pina bu gi damak ma nungai na bu gi damak na te amasung nang amasung ai kamina bu gi damak adugi damak tani ibungo mahakna matau adugumna ne eikhoi gi damak ta Jesu Christ na nungsiba da chatkiba aduga harba nungsiba adu da chatkiba gi maramna akhona phangba thosal du kaino nang amasung ai mahaku thajabagi mapalna kanbiba phangjare mahaki macha oi phangje karigumba Jesu Christ na nungsiba da chalam da boiba targade kama pu kanbiba pumsung prabhu na thajuna kanbiba phangba da kana mat leite aduna kaino polna verse ani sida haribase Esorgi matau tamu Jesu Christ na nungsiba chalam bagumna chatlu now Jesu Christ gi matau gumna chat pa ase
ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯇꯧ ꯀꯅꯥ ꯏꯁꯣꯔ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯁꯛꯎꯗꯕ ꯑꯗꯨꯕꯨ ꯕꯥꯏꯕꯜꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯕꯥꯏꯕꯜ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯒ ꯃꯁꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤ ꯑꯃ ꯑꯣꯏꯅ ꯆꯍꯤ 2,000 ꯃꯃꯥꯡꯗ ꯆꯍꯤ 38 ꯈꯔ ꯍꯦꯟꯅ ꯍꯤꯡꯂꯝꯕ ꯑꯗꯨꯒ ꯄꯥꯞ ꯑꯃꯠꯇ ꯇꯧꯗꯅ ꯄꯥꯞ ꯑꯃꯠꯇ ꯈꯟꯗꯅ ꯄꯥꯞꯀꯤ ꯃꯐꯝ ꯑꯣꯏꯕ ꯑꯃꯠꯇꯗ ꯆꯠꯇꯅ ꯃꯄꯨꯡ ꯐꯥꯕ ꯙꯔꯃ ꯆꯦꯟꯕꯗ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕ ꯏꯟꯕꯗ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯈꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯇꯝꯂꯒꯅꯦ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯀꯅꯥ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯥꯞꯇꯒꯤ ꯀꯟꯕꯤꯔꯕ ꯙꯔꯃ ꯆꯦꯟꯕꯒ ꯏꯔꯣꯏꯅꯅ ꯄꯥꯞ ꯆꯦꯜꯂꯤꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ ꯋꯥ ꯉꯥꯡꯕ ꯀꯔꯝ ꯍꯥꯏꯅ ꯁꯤꯡꯂꯨꯝ ꯃꯅꯨꯡꯗ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯕꯨ ꯀꯔꯝ ꯍꯥꯏꯅ ꯀꯣꯛꯄꯤꯒꯗꯕ but that's exactly the command ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯧ ꯇꯝꯕꯁꯦ ꯍꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯤꯡꯗꯤ ꯌꯥꯝ ꯇꯧꯕ ꯌꯥꯝ ꯂꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯏꯪꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯤꯁꯤꯡꯕꯨ ꯇꯝꯕꯤꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯈꯩ ꯂꯧꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯇꯝꯕꯤꯕ ꯌꯥꯝꯅ ꯂꯥꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩꯕꯨ ꯊꯥꯡꯁꯦ ꯈꯨꯗꯤꯡꯒꯤ ꯀꯧꯔꯀꯥꯟꯗ ꯆꯥꯛ ꯄꯤꯖꯕꯤꯔꯤꯕ ꯑꯗꯨꯒ ꯀꯣꯐꯤ ꯑꯗꯨꯝ ꯄꯤꯊꯛꯄꯤꯔꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯊꯣꯠ ꯑꯐꯕ ꯋꯥꯍꯩꯅ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯧ ꯇꯝꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯌꯥꯅꯤꯡꯗꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯔ ꯅꯥꯈꯤꯕ ꯑꯩꯅ ꯈꯔ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯧ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗꯗꯤ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯕꯨ here's a command this is the command that's the command ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯛꯇꯪ ꯅꯈꯣꯏ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒ ꯈꯖꯅꯥ ꯈꯣꯝꯕ ꯃꯤꯁꯤꯡ ꯀꯔꯤꯗ ꯈꯦꯠꯅꯕ ꯂꯩꯕꯒꯦ ꯑꯇꯣꯞꯄ ꯂꯣꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯨꯡꯁꯤꯔꯤꯕ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛ ꯇꯧꯅꯤꯡꯂꯤꯕ ꯑꯗꯨ ꯅꯉꯣꯟꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯅꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯈꯛꯇꯪ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯒ ꯀꯔꯤꯗ ꯈꯦꯠꯅꯕ ꯂꯩꯔꯤꯒꯦ ꯍꯥꯏꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗ ꯑꯗꯨꯅ ꯀꯔꯤꯅꯣ ꯋꯥꯏ ꯆꯨꯝꯃꯤ ꯈꯪꯉꯤ ꯃꯤ ꯑꯃꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯑꯦ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ here comes the impossibility again ꯏꯁꯣꯔꯃꯛꯀꯤ ꯃꯇꯧ ꯇꯝ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯧꯗ ꯇꯝ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕꯗꯁꯨ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯝꯗꯁꯨ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯅ ꯌꯦꯡꯕꯤꯔꯛꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯧ ꯇꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ we have to struggle we have to strive we have to endure khudingmasna loinamak chume aduga this shows the impossibility again for us nang amasung aigi pangalna asi yathang ase tawba ngamloidawbagi adu mafamsna meksin ulle aduna again amuna asi yathang se non believers nate believers ne Harba yathang ase chilna inaus nang amasung aigi pangalna tawba ngamloi mami nang amasung aigi hut petta loiba mi ngatane hojik nungsire madu hayeng nungsigidra haiba khangba ngamde aduga hojik chanara madu hayeng chanara kadra haiba khangba ngamde friends for BFF best friend forever aha ama kada utpiro best friend forever nangi aigi maridi nami than laibu magai hongba nairo ama kada utpiro adu Jesus Christ na Paul Jesus Christ amsung isor eikhoi gi mitmang na thamla kanda makhoi gi matau tamna na bidam ga harba si kargi dem tuna khona taibang pan bas hojik Esorgi nungsirba macha amagumna Jesus Christ gi tung in ba amoina hojik hingba matamda kargi dem tuna hongba chawba ai gi BFF best friend forever ai gi numitha thom jang leimo ke nungsibo hongloi ai na gi ban mi adu da natana isor amasung Jesus Christ makhoi ani adu khoi ultimate standard ogida boi maramdi kargi dem tuna maru hongba nai eikhoi gi nungsiba hongba nai eikhoi gi thamoi minamana pikthale adu missing hongba nai bangakne people changes culture changes everything changes but God and Christ never change Jesus Christ is the same yesterday today and forever Jesus Christ am isor katang hongba nai de loiba nai adu ani subadi kari gi makno maha na Christian eikhoi utpirba ma ki nungsiba isor eikhoi de Christian fan utpirba ma ki nungsiba du eikhoi gi apaba thabak de kari amada depend tarabna adu ma ki thawjal aduga haiba aduma isor nang amasung ai punsidagi atoba thajabi chile inau singa aduga atoba missing lona matamda du uba pa you see it's difficult right man dekho ki thamodi karina ai gi nungsina mi du khatang wari sanaba aina nungsida baduna kari lamna tamba church la ko bata gasu
ꯑꯩꯒ ꯆꯥꯟꯅꯒꯗꯕ ꯃꯤꯗꯣ ꯊꯤꯔꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯑꯗꯨꯕꯨ ꯈꯔ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯟꯊꯕ ꯃꯥꯟꯕ ꯐꯤꯖꯣꯜ ꯈꯔ ꯊꯤꯕ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯇꯕꯗꯨꯅ ꯀꯥꯆꯤꯟ ꯏꯟꯁꯤꯜꯂꯒ ꯊꯝꯕ that is ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯊꯝꯃꯣꯏꯁꯦ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯁꯨꯡ ꯃꯄꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯔꯛꯄ ꯃꯔꯝꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯀꯅ ꯑꯩ ꯍꯥꯏꯒꯦ ꯃꯤꯑꯣꯏꯕꯒꯤ ꯄꯥꯡꯒꯜꯅ ꯃꯤꯑꯣꯏꯕꯅ ꯑꯣꯏꯒꯦ ꯍꯥꯏꯔꯒ ꯑꯣꯏꯕ ꯉꯝꯕ ꯅꯠꯇꯦ that's why Jesus say you must be born again ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯅꯧꯅ ꯄꯣꯛꯄ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯦ ꯃꯔꯝꯗꯤ ꯅꯧꯅ ꯄꯣꯛꯄꯗ ꯀꯥꯏꯗꯒꯤ ꯄꯣꯛꯄ ꯊꯋꯥꯏꯗꯒꯤ ꯄꯣꯛꯄꯅꯦ ꯀꯔꯝꯍꯥꯏꯅ ꯄꯣꯛꯄꯅꯣ ꯏꯁꯣꯔꯅ ꯃꯥꯒꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟꯗ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯤꯔꯝꯕ ꯊꯋꯥꯏ ꯍꯤꯡꯒꯠꯍꯜꯂꯦ ꯅꯨꯡꯒꯤ ꯊꯃꯣꯏ ꯂꯧꯊꯣꯛꯑꯒ ꯁꯥꯗꯣꯡꯒꯤ ꯊꯃꯣꯏ ꯄꯥꯟꯁꯤꯟꯕꯤꯔꯦ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯒ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯔꯕ ꯅꯧꯅ ꯄꯣꯛꯂꯕ ꯈ꯭ꯔꯤꯁꯇꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁ ꯑꯁꯤꯗꯤ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯅꯕꯒꯤ ꯃꯔꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯍꯤꯡꯂꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯤ ꯑꯣꯏꯔꯦ ꯁꯤꯔꯝꯕ ꯑꯩꯈꯣꯏ ꯍꯤꯡꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯗꯣꯡꯒꯤ ꯊꯃꯣꯏ ꯄꯥꯜꯂꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯀꯩꯅꯣ ꯈꯪꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨ ꯍꯥꯏꯕ ꯏꯟꯅꯅꯕꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯅꯕꯤꯔꯦ ꯑꯗꯨꯅꯤ ꯄꯣꯜꯅ Ephesians 2:9 ꯍꯥꯏꯕꯗꯨ ꯃꯔꯝꯗꯤ for we are workmanship of Christ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏ ꯏꯕꯨꯡꯃꯥꯒꯤ ꯈꯨꯠꯐꯝ ꯑꯣꯏꯕꯗꯣ ꯏꯁꯣꯔꯅ ꯍꯥꯟꯅ ꯂꯥꯡꯕꯤꯈ꯭ꯔꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯆꯠꯅꯕ so that we might walk in the good works that God had prepared beforehand for us. And these are the prepared good works. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯃꯁꯨꯡ ꯅꯧꯅ ꯄꯣꯛꯂꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯕ ꯉꯝꯒꯅꯤ. A Christian must change. It's inevitable. It's inevitable if it is completely dependent upon our work. Karigumba eikhoi tawba ngamba eikhoi pangala depend on oiba taragadi hoi asi mapan hingba ngamte adu asi tawdoribase nang masung ai pangala de isorgi pangala Christagi thawjal ni pana isorgi thawai sing thau su de pana adu haibase thajaba amag musada loina mak chumi aduna asi soiden ngamdaba yaroi ngamdaba as ai polkoda yarobane if you say that be very careful I polokpada yaurabane I polokpada khara saugalla I polokpada gi waka ping ngangla I polokpada gi I yadami yagan han hai oiba target oh maybe you are not born again you must be born again aduna usala pasina Esorgi mathau tamnaba amasung Christagi mathau tamnaba gidim lekhoda aduga Esorgi mathau tamduna nungsiba chana gidim mata sinawsing eikhoi phamna Esorna koi maaki nungsiba machasingni kaubi aduga sing manung leikhaba thajabisa na khudimani maaki machani adu oiba tare ibungo mahang achumba ngamugumna koi kairo leikaida thajabisa linaw singi marakta aduga aikhoina hingba punsi achumba ngamugum thauta aduga aikoi Esorna sengbagumna wangang sangangna sajat lichat phejeda jakada sengbagumna nang amasung aisu aikoi wangang sangang sajat lichat khudimo singa sengma thauta adu Christian nang ai maramgi namata Esorgi hunda nungsiba irapa amasung kanapor oina kathokhiba balidan adugumna mahangna nungsiba chappa mato adugumna aikhoina nungsiba chakani karam haina misingna nang sung ai or nahangna talu abu tabuktu thagat latawe nangi ming masak khanggidawe misingna nangbu recognize tawkidawe matamadasu Christabu yengla Tanga to tabok the Christi animba matung involved targadi other than sakti other karumba Christian nungsiba sapagi mapana aikhogi damakta aikhogi mahutta aikhogi polum adugi mamal mahana tiki pol bitar aikhoisu thaja bechil inausing kopi pam thoi aduga thaja bechil inausing gi makta polum bu pam thoi adu hai badida Jesu Christi gi aphaba wa paw gi pangal amasung madugi ningthisa amasung Esorgi mati mahal marang kaina le ang bechil inausing every Christian amon hingba matam da nungaiba matam aduda khaklang aikoi Christian habise ugan magarwa adabu aikoi thamoi kai matam ningba kai matam punsigi awaw tala khuting musing da Esorgi ang Jesu Christ gi matam tamna nungsiba da chatpa mising khubda kar du kar mai khoi marakta Jesu Christ bu kandu mapum sum prabhu ne thajriba marup chinga bu oba tangani na hona taram lagani Esorgi nungsiba macha anduga Christiana lobi khaba thaba marup
ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯤꯡꯁꯦ ꯅꯍꯥꯛꯀꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯅꯍꯥꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯗꯕ ꯃꯔꯝꯅ ꯅꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯅꯣꯔꯣꯛꯅꯤ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯅꯤ ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯞ ꯆꯦꯟꯕꯁꯤꯡꯒꯤꯗꯃꯛꯇ ꯇꯧꯈ꯭ꯔꯕ ꯏꯔꯥꯠꯄꯣꯠ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯁꯔꯨꯛꯁꯨ ꯌꯥꯎꯕ ꯅꯍꯥꯛ ꯄꯥꯝꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯪꯕꯤꯌꯨ ꯅꯍꯥꯛ ꯄꯥꯄꯤꯅꯤ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯕ ꯉꯝꯗꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯁꯥꯕꯨ ꯀꯟꯖꯕ ꯉꯝꯗꯕ ꯈꯛ ꯅꯠꯇꯅ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯀꯤ ꯄꯨꯟꯁꯤ ꯍꯤꯡꯂꯤꯕ ꯃꯤ ꯑꯃꯅꯤ ꯑꯗꯨ ꯃꯗꯨ ꯄꯥꯞꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯞ ꯀꯩꯗꯧꯃꯗꯤ ꯁꯤꯕꯅꯤ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯄꯥꯞ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯃꯤꯀꯞ ꯄꯨꯡꯖꯥꯗ ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯈ꯭ꯔꯕ ꯕꯂꯤꯗꯥꯟ ꯑꯗꯨ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯣꯟꯕ ꯅꯥꯏꯗꯅ ꯃꯥꯡꯗꯅ ꯅꯍꯥꯛ ꯃꯍꯥꯛ ꯑꯣꯏꯅ ꯄꯥꯟꯒꯅꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯣꯞꯁꯟ ꯅꯠꯇꯦ ꯆꯣꯏꯁ ꯑꯗꯨꯕꯨ ꯀꯃꯥꯟꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯉꯝꯂꯣꯏ ꯑꯩꯈꯣꯏ ꯃꯤꯁꯤꯡꯕꯨ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯃꯇꯝꯁꯤꯡ ꯂꯩ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯕ ꯀꯥꯏꯍꯜꯂꯛꯄ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯈꯜꯂꯛꯄ ꯃꯇꯝꯁꯤꯡ ꯂꯩ ꯑꯗꯨꯁꯤꯡ ꯑꯦꯕꯁꯦꯟꯠ ꯑꯣꯏꯕꯗꯨ ꯅꯠꯇꯦ ꯋꯥꯍꯪꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯀ꯭ꯔꯣꯁꯇ ꯄꯨꯈꯠꯁꯦ ꯀꯔꯝ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯈꯤꯕꯒꯦ ꯀꯔꯝ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯕꯂꯤ ꯀꯠꯄꯤꯈꯤꯕꯒꯦ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯋꯥꯒꯅꯤ ꯑꯩꯈꯣꯏ ꯁꯣꯜꯂꯤ ꯑꯗꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤꯔꯤꯕ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯄꯥ ꯏꯁꯣꯔ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩ ꯑꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤ ꯀꯟꯅ ꯍꯣꯠꯅꯁꯤ ꯅꯤꯡꯍꯟꯅꯒꯅꯤ ꯉꯁꯤ ꯉꯝꯗꯕ ꯌꯥꯏ ꯍꯌꯦꯡ ꯉꯝꯒꯅꯤ ꯑꯃꯨꯛ ꯇꯨꯕ ꯌꯥꯏ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯡꯒꯜꯗ ꯂꯦꯞꯈꯠꯀꯅꯤ ꯊꯥꯖꯕꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯒꯅꯤ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯒꯅꯤ ꯍꯥꯏꯖꯒꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯅꯨꯡꯁꯤꯕꯗ ꯆꯠꯄꯁꯤꯡ ꯑꯩꯈꯣꯏ ꯑꯣꯏꯁꯤ ꯃꯔꯝꯗꯤ ꯈꯜꯂꯒ ꯌꯦꯡꯁꯤ ꯒꯣꯁꯄꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯆꯔꯆ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯗꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯁꯣꯝ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯅꯕ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯕꯗ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯆꯠꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯋꯥꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯦꯞꯄꯨꯅ ꯑꯗꯨ ꯀꯥꯏꯔꯣꯏ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥ ꯄꯨꯔꯛꯀꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯖꯕꯁꯤꯡ ꯅꯨꯡꯁꯤꯕꯗ ꯆꯠꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥꯁꯤꯡ ꯄ꯭ꯔꯥꯟꯁ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯆꯥꯅꯨꯄꯥ ꯀꯠꯊꯣꯛꯄꯤꯕꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯆꯥꯁꯤꯡ ꯀꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯏꯄꯥ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯃꯇꯧ ꯇꯝꯕꯗ ꯑꯁꯣꯟꯕ ꯖꯒꯥ ꯃꯌꯥꯝ ꯂꯩ ꯈ꯭ꯔꯤꯁꯇ ꯖꯤꯁꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯆꯠꯈꯤꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯈꯤꯗꯕ ꯃꯇꯝꯁꯤꯡ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯍꯥꯏꯗꯣꯛꯆꯔꯤ ꯑꯩꯍꯥꯛꯀꯤ ꯄꯥꯞ ꯍꯥꯏꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨ ꯑꯩꯍꯥꯛꯄꯨ ꯀꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯌꯨ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨ ꯅꯍꯥꯛ ꯇꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕꯒꯤ ꯏꯄꯥ ꯋꯥꯈꯜꯗ ꯂꯥꯛꯄꯁꯤꯡ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯨꯠꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯑꯁꯤꯗ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯅ ꯄꯤꯅꯕꯤꯔꯤꯕ ꯌꯥꯊꯪ ꯑꯁꯤ ꯏꯟꯕ ꯉꯝꯅꯕ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯒ ꯊꯥꯖꯕꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯤꯕ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯕꯨ ꯑꯣꯏꯖꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯨꯡꯁꯤꯕ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤꯈꯤꯕꯅꯤ ꯈ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡ ꯅꯍꯥꯛꯅ ꯀꯧꯕꯤꯕꯅꯤ ꯃꯔꯝꯁꯤꯡꯗꯨ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯊꯋꯥꯏꯁꯤꯡꯒꯤ ꯊꯕꯛ ꯁꯨꯕꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯊꯥꯖꯕ ꯄ꯭ꯔꯚꯨ ꯅꯤꯖꯔꯤ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯃꯇꯧ ꯇꯝꯗꯨꯅ ꯈ꯭ꯔꯤꯁꯇꯒꯨꯝꯕ ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯄꯨꯟꯁꯤꯗꯨꯗ ꯑꯩꯈꯣꯏꯕꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯩꯈꯣꯏꯗ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯊꯃꯣꯏ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕꯒꯤ ꯊꯃꯣꯏꯗꯨ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯌꯥꯗꯕ ꯄꯥꯞꯁꯤꯡ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯉꯁꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯔꯕ ꯃꯔꯝꯅ ꯅꯍꯥꯛꯀꯤ ꯃꯇꯧ ꯇꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯧ ꯂꯧꯕ ꯉꯝꯗꯕ ꯃꯇꯝꯁꯤꯡꯗ
ꯅꯪꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯤꯗꯃꯛ ꯅꯠꯇꯅ ꯅꯪꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯒꯤꯗꯃꯛ ꯌꯦꯡꯖꯔꯒ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯁꯣꯔ ꯑꯩꯈꯣꯏꯕꯨ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛ ꯍꯦꯟꯅ ꯋꯥꯡꯁꯅꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯁꯤꯡꯂꯨꯞ ꯑꯁꯤ ꯍꯦꯟꯅ ꯁꯦꯡꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯦꯝꯁꯅꯨ ꯑꯩꯍꯥꯛ ꯍꯦꯟꯅ ꯅꯦꯝꯁꯅꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤꯕꯅꯤ 아멘.